Bayang tabir khoi puna pu image TV na taram na oksha bagaloina Brajesh Kumar na khurumjari asigi marobe pauda high school living certificate examination ngasidagi hokre mahiroi ahum tanthokre World Glaucoma Week 2023 District Hospital Thawalda pangthokre Post Harvesting Management haiba hiramda nombugi oiba training amadi awareness program pangthokre loinana Jayol ahum chathagadaba Swatchotsav Week 2023 Dilongda ngasidagi hudokre Mapungoi pau lobirasi Board of Secondary Education Manipur na loba High School Living Certificate Examination miyamna Matric Exam haina khangnariba Class 10 gi exam ngasidagi hokre Bosemna loduna ngasidagi horiba Class 10 gi High School Living Certificate Examination 2023 asida pun examination center sama yangkai nipan da Mahiroi lising kutrani pan ga chama kuntaret na saruk yari apunba mahiroi lising kutrani pan ga chama kuntret asigi manungda nupa mahiroi na lising trani pan ga chani pan marphuni thoini aduga nupi mahiroi masing na lising trama pan ga chani ga nipu mangani private school gi mahiroi na lising kuni pan ga chamri humra taret aided school gi mahiroi masing na lising amaga chamnga kun amadi government school gi mahiroi masing na lising ni pan ga Samaga Kontrani examination asibo free and fair oiba examination ama oinana bugi dabak Bosemna inspection team humudra sem sadona examination center singda koina satuna yangshin bugi thabak chataki masigi mathakta Manipur gi ching amasung tamgi mahiroi lop singgi volunteer singna su haiba examination center singda koina satuna yangshin bugi thabak chataki Police Department ki makai dagi su examination center singda pamdaba thodok thoktanaba center khudingmakta nomai paiba amadi paidaba personnel sing thamduna ngaksan bagi thabak lokhatkhi panba yabadi ngasidagi horiba examination asi yamna kanglon chumna pangthoknanaba Manipur gi lalholuk KYKL amadi KCP gi apunba body asukki makai dagi su exam center sing gi akoibada meter samagi area da public curfew lokthokuna mi punbada athingba pikhibani masigi mathakta exam hall manungda aranba tawba thengnarabadi center sing aduda tariba mari leinaba singi mathakta su akanba action logani haina lauthokkiba laikhrabani loinana tongan ba district singi DC singna su examination center singi akoibada CRPC gi dhara chamaga nifumari gi makhada curfew lokthokuna mi punbada athingba thambasu laikhrabani Kakching oina center anida ISSLC examination thari center anidudi Kakching Higher Secondary School amadi Martin Grammar School Kakching ni Kakching Higher Secondary School center da apunba mahiroi chani ga marfudra manga parikya thari aduga Martin Grammar School Kakching center dana mahiroi chahum ga kulumdoi examination thari Board of Secondary Education Manipur Bosemna loba ISSLC examination Moregi oinasu center ani St George High School amadi More Government Higher Secondary School da pangthokre St George High School da mahiroi chama kuntra amadi More Government Higher Secondary School da mahiroi chama ga marfuni panna examination thaki hariba center ani asida Moregi tongan ba school singi mahiroi punna chahum ga kunmagana exam thaki exam aduda pamdaba thodok sing toktananaba More Police Cookie Students Organization More Block amadi More da laiba mahiro loop amagi thomi singna section da ngak sen bagi thabak chathaki ngasidagi hoba Board of Secondary Education Manipur na loba High School Living Certificate Examination 2023 gi ngasi English subject ki parikya thaba da nataba pambai siznarambadagi center ani dagi mahiroi ahum tanthokre center ani gi manungda amana MG Evergreen High School Palel amadi atopa center amaduna Idol High School Palel ni MG Evergreen dagi tanthokiba mahiroi
masingna anini aduga ideal high school palel dagina mahiroi ama tanthoki haina controller of examination na thorak pachol amana phongdorakli Bosemna logduna pangthokpa class 10 gi SSLC examination 2023 gi ngasi English thokpa namitta Manipur Youth and Students Union gi thomi singna Thawal district ki manung sanba mafam singda laiba examination center mangada yengchinba chatpada center kharada aranba mawngda exam pangthok lamba thengnare hari hiram asiga mari leinarang asi porompat laiba lup asigi office ta pangthokpa Pamisiga unaba amada lup asigi assistant publicity secretary yumkhaiba Mukhtar Khanglabung na ngasi exam asigi ahan banumit asida lup asigi team ahumna Lilong Higher Secondary School Islamic English School Khabok Higher Secondary School Sangai Yumphom High School amadi Wangjing High School da yengchin ba chatki Yengchin ba duda Sangai Yumphom High School amadi Wangjing High School da labor center da mahiroi singna note tawbagi mathakta toilet ta su micro note kaya lairamba thengnarakhi loinana Khabok Higher Secondary School gi center dana henna piwam soktuna lairamki maru oina center asida khongbal chenbagi mami taduna plastic khaw manungdagi answer kaya amasu yauduna lairamba thengnaki maram asina asigumba center sing asi lengak amadi bosemgi maikaidagi akanba mityeng sangbiu haiki Water Resource and Relief and Disaster Management Minister Awangu Niumai nangasi Singda Dam gi phiwam yengsin khre Minister gi khongchat aduda WRD gi Chief Executive Riamai Alimiu amasung atai department official amadi staff sing tu saruk yakhi loina minister na yengchinba aduda catchment area da chathariba fencing gi thabak su yengchin ki minister na phongdokhibada aikoina singda asi kanba darkar oi maramdi singda gi ising asi Imphal gi area tangkhai amada supply tawribani mahakna mafam si yengchinba laklibasi hojik miyamna ising phangdabagi awab mayok na ribasi ko hannanaba solution thibani haiki The world is bright, save your sight. Haiba hiramda malem sin butungna pangthok nariba World Glaucoma Week 2023 ki palan thorom ngasi District Hospital Thawal su pangthokri National Program for Control of Blindness and Visual Impairment NPCB and VI Thawal amadi I Department District Hospital Thawal na sinduna pangthokkiba thorom aduda DC Thawal ahantem Subhas Singh IS na athoiba mitunglen Chief Medical Officer Thawal Dr. Wainokul Singh na thorom mapu National Program for Control of Blindness ki Nodal Officer su oiribi District Family Welfare Officer Dr. KSS Memsa Devi amadi District Hospital Thawal ki Medical Superintendent Dr. W. Ruini Kumar na akanaba mitunglen sing oina saruk yakhi athoiba mitunglen yuarol da DC Thawal ahantem Subhas IS na ai handakta nauna mit layeng bada changba equipment sing District Hospital da kusinakhiba adugi mapal dagi bioi kaya layeng ba amadi operation tawbada henna khudong chahalle haiba pau tabada yamna nungai ba phawi District Hospital Thawal asi hiram khudingda watpa lehan draba khaktada miyam gi seba mafung fana tawba ngamgadoribani layang nabagi damakta rims amadi jenims transport ki yamlaba sentingna matam mangna chatliba amadi chatba ngamdabagi awaba kaya mayok nariba asi kohananaba hotnaba tangai phade maram asina hospital asi chawkhat hanabagi damakta awatpa equipment sing bari leinaba hospital asigi department sing na khangan biu haibo famsu DC Thawal na thamki District residency program do lagadi ekoi mi sukra wala roi adu duridi asai MS na taktiba ekoi gi sidare ri mi singsi mindset si han kitang change to gomadi change kudi am tawre mamang dagi engon da su district administrator oi na tawa da nuai base sum feedback yam na SR district hospital kai na tre district hospital kai na tre ai ba sigi feedback ti yam nai OPD sang nai na pangai Manipur Sarkar ki Veterinary Department ki Joint Director Thawal amadi Kakching Dr. S. Binokumari ki Thoksil Thorang ki makhada ngasi Kakching District ki manungda laiba wangu sadang khong khasartabi pungjau makhong nungai amadi nongyak khongban da sa san singda Naganba BQ Black Quarter amadi SS Laina dagi ngakthok nanaba
lemna tika thadokpa mass vaccination gi thorom sing pangtokre joint director thawal amadi lamdam dugi club sing wangu sandang khong social welfare youth club PYDO club pungjau makhong WKYC kasartabi NYDO nongyai khongban amadi NDA nungaiga punna kusamna duna pangthokyo mass vaccination तौखिबदुगी टीम अदु लुसिंखिबी सुगनुगी वेटरनरी हॉस्पिटल की डॉक्टर केसेस डायनाना फोंदोरखिबदा वांगु संदंग खोंगी लोकोलदा हौखिबा नुमित खरनी सिदा लाइना लायों खंगदबा अनाबा सन सिखिबा यावबदगी मास वैक्सीनेशन तौननबा थौबाल अमदी कसिंगी जॉइंट डायरेक्टर डॉक्टर एस विनोद कुमारी की पाउटा की मखादा पाकसन वैक्सीनेशन तौबा सी चाइल्ड अमदी नूगी मफम खरदसु पांथोकपनी हारदुना वैक्सीनेशन तौबा असिदा पुन्ना स्टाफ तरा तरुक मुकना तोंगान तोंगान वैक्सीनेशन सेंटर तरादा पुन्ना सन अमदी इरोय चामरिक मरफुनिपान मुक्ता बीक्यू अमदी एचएस हाइरिबा लाइना सिदगी गाकथोकननबा वैक्सीन कापथोकपनी हाइखे संदा लायों खंगदना नाबा अमगी ngasai mayamna khabardasu pabiramgani adumaina layoं खंगदना नाबा अदुमाइ सिबा खोपा यारपदगी अखोइ से वांगु सन्दंखोंग सि स्वाइसिदा जॉइंट डायरेक्टर एस विनोद कुमारी थौबाल अमदी कक्सिंग पुरिबा मेमगी मखादा अखोइ से हौजिक मास वैक्सीनेशन तौबा लाक्सबनी सेनापति डिस्ट्रिक्ट की मनुंग चनबा सदिमगी हिल्स रेंज द लेबा कुल सिंगना लेंगा की वार ऑन ड्रग्स सौगतप ओइना मसा मसा की कुल सिंगदा हाना थाजरंब पोपी पाम्बी सिंग यांथसरी हाइना पुलिस अमदी लेंगाक द रिपोर्ट थारख्रबा मफम सिंगदा मखाताना पोपी थारम लिब्रा हाइना ड्रोन सिजनदुना यंगसिनख्रे ड्रोन की सर्वे अदु सेनापति डिस्ट्रिक्ट की डीसी महेश चौधरी की लीसिंग मखाद डिस्ट्रिक्ट एडमिनिस्ट्रेशन सेनापति पुलिस फॉरेस्ट अमदी रेवेन्यू डिपार्टमेंट की स्टाफ सिंगना पुन्ना चथखिबनी अयुक पुंग मापल रोम ताबा मतमदगी हौदुना सदिम हिल्स रेंज की टुआन टुआन बखुल सिंगदा चथखिबा ड्राइव अदुदा खुंजा सिंगना पुलिस अमदी लेंगाकता थारखिबा रिपोर्ट अदु चुमना थारकप्रा नत्रगा लाना थारकप्रा हाइबा अदु निखिने यंगसनखि लोइनाना हाइबा फमसिंग अदुदा हाना पोपी थारंबा मफमसिंग अदु यांथतलगा मई थादोकलंबगी सक्तम सिंग ड्रोन की सर्वे अदुदा उरखी मसिंग मथक्ता सर्वे अदुदा सरुक याकिबा सेनापति पुलिस स्टेशन की लुसिंगबा पुलिस टीम अदुना तोंगान तोंगान बखुलगी युम युमदा चंगदुना पोपी लोकलगा थमजिनब्रा हाइना चेक तौखी ngasi सर्वे अदुगी मटांग द डीसी महेश चौधरीना सेनापति डिस्ट्रिक्ट एडमिनिस्ट्रेशन अमदी डिस्ट्रिक्ट पुलिस ना डिस्ट्रिक्ट अदुदा पोपी पाम्बी अमा फाउबा हवनदनब थबक कया पाइखतुना लाक्ली असियुम्बा अनौबा खोंथांग असिदा सेनापति डिस्ट्रिक्ट की तोंगान तोंगानबा फुरुप की खुंजा सिंगना सौगतुना मखोइना थारंबा पोपी सिंग यांथलकपा असि लेंगा की वार ऑन ड्रग्स की लांजंग असि माइपाकपगी अचौब खुदम अमनी लोइनाना ngasiदगी हौरिबा सर्वे असि हयेंसु अतोप फम सिंगदसु चथखिगनी हाइरिबा सर्वे असिदा हौजिक फाउबा यांथतना लैरंबा खुल सिंग अदुदा डिस्ट्रिक्ट एडमिनिस्ट्रेशन अमदी पुलिस की माइकैदगी खुदक्त एक्शन लौगनी मरम असिना डिस्ट्रिक्ट असिगी मियामसु लेंगाकना चंगचिलिबा वार ऑन ड्रग्स की खोंजंग असि पुन्ना सौगतमिनदुना डिस्ट्रिक्ट असिबु ड्रग्स तगी फ्री ओइबा अफम अमा ओइहनमिनसि हाइना पाउजेल पीखी ngasi nungtil pung 3:45 rom tarakpa aduaida more commando gi team amana more ward number 3 ki nepali basti da frisking chatharingai da chingnaningai oiba bongda myoi ama indo myanmar border rom dagi borak khau ama puduna laki har myoi adu commando personnel sing aduna lepnanaba khangan bada bora adu langthok lamlaga chen ki hari borak khau adu hangdoktuna yenglubada soap case kuntra da haplamba brown sugar oirambadagi phagat le hari hairba brown sugar sing adu soap case yauna onbada gram 5.9 ni hairi aduga malem gi kaithel da lupa crore amaga dasmik nipan mangarom henbagi mamul oigani hari phagat laba potlam sing adu logi oiba thabak laukat nanaba more police station da kusinakre Post harvesting management high bahiram the nomagi over training program ama loinana district agriculture scheme singi matang the awareness program among us see Technopol district ki Technopol block ki manung chana laiba Chilep village community hall the pangthokre Diocese Social Service Society na sinba promotion of sustainable organic
cultivation for economic enhancement ge makhada Mashousing Farmers Producer Company MFPC singi oiba training cum awareness program aduda PS Levitt Anal Subject Matter Specialist Horticulture KBK Sandilna Sing Yangang amasung sampra thaduna sendong leina kamdauna yongani amadi imung manunggi semitlon kamdauna hengat hangadage haibigi matangda wangangduna Mashousing Farmers Producer Company gi members singda wakal taminaki ngasi pangthokkiba training cum awareness program adugi matangda kapesing sayau field assistant DSSS Mashousing Farmers Producer Company na hai aikhoigi imung manunggi semitlon phagathanbagi pandamda Manipur Organic Mission Agency MOMA gi makhada chelep kulda amadi khunthangna leiba Mashousing Farmers Producer Company MFPC asigi members singi imung manung singda organic oiba yaingang sing amadi champra na sing bapolam sing asi thaduna puthoknaba hotnabagi saruk amani MFPC gi members sing asibu training piduna amadi awareness pibagi mathau tai khanna ngasigi thoram asi pangthokpani phongdokhi Swachh Bharat Mission Urban gi makhada leibak sinba thungna pangthoknariba Chayul Ohum Chathagadaba Women Led Swasthya Campaign Swasthotsav Week 2023 gi Thoram Lilong Municipal Council gi oinasu ngasidagi haudokhre Lilong Municipal Council na sinduna pangthokkiba thoram adu Manipur State Minority Commission gi Chairman ER Anwar Hussain na Lilong Bazar lagi haudokhi Lilong Municipal Council gi Executive Officer M Rajan Singh na hai tha asigi Nepal da Malem gi nupi sing gi numitka mari leinana Housing and Urban Affairs ki Union Minister Hardip Singh Puri na leibak asigi leirak khulak railway station sing hospital sing lambi sing kachin koya thungna sengdoktuna lu nan ba city oinaba lauthokkiba aduga mari leinana leibak asigi nagrik ama oina pangthokpani campaign asi tha asi kuntra phawa chathagani hainasu M Rajan Singh na hongdokhi Jiribam district ki Lamlan Pokpi Harinagar da leibak community hall da ngasi pangthokhiba paugi mifam amada Mangal Club Lamno Pokpi gi president Jinglem Bakhuman na hongdokhibada Mahi Khulen Vidyanagar Lamno Pokpi Harinagar Lamlan Khun amadi Usathol hariba kun mari asigi lambi sembi dabagi ngarang dagi lambi ban tauduna sangchilakliba khongjang asida Manipur government ki maikai dagi response amata fangdri government na response amata bibiraktabana maram oirga hariba khongjang asi ngasi dagi hauraga henna akanba khongjang makha tana chatharagani aduga hairiba khongjang asina ambulance fire service amadi lekai gi oiba deba karmana singbada athingba leijade haina mahakna phongdokhi ban asina maram oirga Jiribam gi amatangairba helicopter service su ngasi lepki ngasi phawa ekoi government gi side tagi response amata phangde haibsi koi sembi gani atra sembi re habagi chap chaba pakhum ta phangdabana maram oiraga khongjang asi ngasi dagi honam henna akanba khongjang makhatana chatharagani The Disabled Development Association Manipur na tha sigi haukiba chechatara marida Irilbung Police Station da SI amasung IOSU oiba Muhammad Hanif Saha amadi atopa SI TH Pungbung ko an second OC anina 85% physically handicapped oiraba kairau makting menjor in kolagi Muhammad Abdul Hakim son of late Junab Alibu Irilbung Police Station da chatliba sahi asigi March 8 da wakatlu wapam amagi matangda waroshin ama puraknabagi damakta negotiation tausi haina kauraga wakat khiba wafam adu handou haina hairakpadagi victim oirba Muhammad Abdul Hakimbu minungsi yauduna purakbabu yaningdaba phongdokpa oina athuba matamda chenariba sing logi matung ina cherak pigidabani haina takchinkre thoram asida victim oiba Muhammad Abdul Hakim amadi mahaki imung manungchu saru yabata natana SPDPO gi president su saru yaki
Jammu and Kashmir bu amuk hanna hanagi statehood ki status ta hanjinba amadi state adugi mikal thengthadana pangthokpada National Party ayambana sagotkre makoina me thada mafam aduda chattuna miyamda makoina support tori haibadu ulugani hari Jammu and Kashmir gi political party punamaki delegation amana Delhi da laktuna opposition singi lusingba singa unaki Farooq Abdullah na lusingba delegation aduna election Commission of India da assembly election demand toraduna memorandum amasu pisan ki Nationalist Congress Party gi Sharad Pawar na haikibda opposition party punmaki lusing basing na Jammu amasung Kashmir chatuna miyam gi awabasing yengchiluragani amadi miyam bu support tawadu utlugani Constitution Club of Delhi da Jammu and Kashmir dagi lakiba delegation ga unakiba National Party singi manung da Congress DMK TMC CPIM RJD SP AAP na singba yauki isyaga unaruba batung da Farooq Abdullah na haikibda election pangtok na nabagi mathau taba khurimak yengsingani matam kuina pangtok na laklaba election makata na thengthaba mathau tadre haibo fam sumang na phuluki sahi mga election tawduna Jammu and Kashmir da laklibani lisingani taramani da Jammu and Kashmir da last election tawkhibani sanabugi pau Mangal Foundation Hairok amadi City Club Hairok ani na puna sinduna City Club ki sanabung da sathariba ani suba Maipakpi Memorial Trophy 2023 nga sisana kiba ahanba Mester Laikai FC na Amigos United po ahum amada maithiba pikre Laikai FC gi goal sing adu jersey number 5 Samsona match ki minute 38 jersey number 10 RK Christopher na match ki minute kunithoi amadi jersey number 8 Bijona match ke minute kumari chatperson khibani Amigos United ki amatangai ba goal aduna jersey number 6 da match ki minute nipurithoi chatperson khibani trophy asigi ngasi sana ki ba ani suba match da Bolero FC ga Maipakpi Memorial FC ga goal ani chanaduna draw chatkre Aroibada Moriopo Amuhanna High School Living Certificate Examination ngasidagi hokre mahiroi ahum tanthokre World Glaucoma Week 2023 District Hospital Thawalda pangthokre Post Harvesting Management Haiba hiramda nombugi oiba training amadi awareness program pangthokre loinana Jayol ahum chathagadaba Swachotsav Week 2023 dilongda ngasidagi hodokre Ngasigidamakta di paudam pijaba matang asida loishinjare mityang tabiraba khwai puna pu amuk hanna khurumjari